Arambai Tenggol Sekmai Unit wasakpagi thouram Yaoba Chatkhiba Chahi Nouriba Naha ani Chingnaningai Oiba Mawongda Mangkhre mangkhiba meeoi anigi phone di police na Senapati gi jaga amadagi phangle adubu masha di thiba khangdana leiri mafam khangdana mangkhre naha ani adudi lamsang fumlo lambi akham awang laikai dagi Avinash maibam atopa mangkhiba chahi taruk apokpa maibam hemanta amadi lamsang akham dagi ningthauzam Anthony atopa mingtemba chahi mapan apokpa lekhidaba en sundar kawi hairi Makoy ni ngarang ayuk pung mapan rom taba duaida angang machugi Jawa motorbike registration number MN01AH3387 da tonglaga Sekmai Arambai Tenggol Unit wasak lobagi thouram Yaoba Chatkhiba ne ayuk ki chak chadana chatkhiba angang ani adu pung thengjalak laba fawba yumda halaktabadagi makoy ani na paikiba phone da yumgi meeoi singna hanjin phone tawki adubu phone receive tawraktabadagi yumgi meeoi sing pakhatuna cyber crime da phone location trace tawbinaba chatki Cyber crime police na angang ani adugi laifam lamsang police station na konba maramna lamsang police station gi knowledge yaudana location trace tawba yaroi hairakpadagi lamsang police station da pau piraba matung angang ani adugi location trace tawbada makhoi ani gi phone adu Senapati district headquarters ta leiba oil pump amagi waiting set manakta leire haiba khangba ngamki Tungda lamsang police na Senapati police ta pau piraba matung makhoi ani gi phone adu mafam adudagi police na recover tawba ngamki adubu angang ani amadi makhoi ani na tongkhiba gari adudi hauzik fawbi oina thiba khangdana leiri thaudo sigi matangda angang ani gi yunggi meeoi singna TOMTV da wafam kya thamlakhi mapalla daida maji thokibani sida mayamba amagi mama ai ngasi aina hai abungo ngasi chakanu nahan ju chatli ngasi ju chakanu mama ai hayengai chalor ngasi dat tembagina wasak lobulo ngaktang lawraga phatlaw lakaduni kuiro ima hayengai chungchat chalaroi ngasi dagi haraga bani thokibani adudagi kem mari sanade ngasi bo pau nung phone nung am torakte Mada aina phone tawboda ju ani ahum lak tawboda pairakradi amu heta halaga tawrakpani ngarang di pung ma thokiba ngale pung 12 dagi phone tawboda chungpai khatte adudagi karina gi chane phone tawboda chungpai khatte khalli madi phone pudana mafam amada chalu amada mamana amadagi imaga ibuga di pakhalina phone adum tawrakpani chungtawrak tengarang di mai makhon sungta di sakhibda harambada adudagi abungo ayuki pung mapaladai da Sekmai da Arambai Tenggol yauni na mana kano tawba wasak lawni na ngarang hanba sangjabane ba maga saminagriba angang sibudi yawba khara kuira maleba adugi sakhiba dagi yam thuna su halakani na hairami hai khomada taramuk tabasida di Sekmai da di amung la ame de hai pau mari phauna basida phone sina amu cherang amda yomjalaga tarame hai water supply manakta moi ani maki phone se aduga mabani sina phone se tawba jinga si ba adum paikhat hausik sibo ung paikhatre ba phone se kayai dunu khangde mayamna Inau na pa do phangna mabda thibi khoju wari ngarang dagi ma do yam emta khangja dabni ba ma di yam pangja bane ba lan du gi la long kari kara kemta mangon da khang bana ti ba ma na yauri ba chali du di akhoi ma da ju hairam de akhoi ai gi inau pa ma gi mayam ba musu le du ju hairam de akhoi kanam ta da hairam de ba pung ani mukta ba dai da ai gi nupa na phone taw basida adu dagi dum phone je paikhat ju paikhat tre ba koi ju pakhat le hojikti adu ka location je nungdang da khoma hoina yeng ba chapasida phone cyber crime da tawraga yeng ba chapasida Senapati da location je oi na hai mai location je Nakalamromda Chahi Nouriba ngani Chingnaningai Oiba Mawongda Mangkhiba si yaningdaba fongdokladuna Uripo Kangchup Lambigi Iroi Semba Mayai Lekai Community Hall Iroi Semba Chingjin Lamsang Bazar Crossing amadi Lamsang Fumlog Lambigi Akham Mapada Miyam Thoraktuna Lambida Uwa Faijinba amadi Tire Mai Thaduna Lambi Tingbagi Khongjang Changsenba Hokre